ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯦꯡꯒꯜ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯕꯛ ꯐꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯀꯤ ꯊꯣꯡꯅꯥꯎꯗꯨꯗꯩ ꯎꯔꯤꯕ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯄꯨꯡꯊꯟ ꯊꯟꯈꯩ ꯍꯧꯔꯤꯕ ꯂꯩ, ꯍꯩ-ꯔꯥ, ꯃꯅꯥ-ꯃꯁꯤꯡ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯦꯛꯄꯟꯅ ꯈꯥꯔꯝꯃꯤ꯫ ꯀꯅꯥꯝꯇꯅꯁꯨ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯆꯪꯂꯨꯗꯦ, ꯆꯪꯅꯕꯁꯨ ꯍꯣꯠꯅꯔꯨꯗꯦ꯫ ꯃꯔꯝꯗꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯍꯤꯡꯈꯣꯜꯅꯤ꯫ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯇꯒꯠ-ꯇꯒꯠ ꯇꯦꯛꯂꯕ ꯔꯦꯄꯜꯖꯜ ꯍꯥꯏꯔꯤꯕ ꯃꯅꯥ ꯍꯤꯡꯅ ꯆꯥꯕ ꯌꯥꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯨꯕꯗꯒꯤ ꯆꯥꯅꯤꯡꯕꯅ ꯇꯧꯐꯝ ꯈꯪꯂꯛꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯊꯪꯅꯕ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯔꯦꯄꯜꯖꯜ ꯃꯅꯥ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯆꯥꯅꯤꯡꯏ, ꯅꯪ ꯍꯦꯛꯂꯒ ꯈꯔ ꯄꯨꯕꯤꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯂꯒ ꯍꯥꯏꯔꯛꯏ, "ꯉꯝꯂꯣꯏ, ꯃꯗꯨ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯊꯪꯅꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯂꯝꯅꯤ ꯍꯥꯏꯕ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯆꯪꯗꯨꯅ ꯂꯩ, ꯍꯩ-ꯔꯥ, ꯃꯅꯥ-ꯃꯁꯤꯡ ꯍꯦꯛꯂꯨꯔꯕꯗꯤ ꯑꯩꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯥꯠꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯔꯤꯒꯨꯝꯕ ꯔꯦꯄꯜꯖꯜ ꯃꯅꯥ ꯑꯁꯤ ꯄꯤꯖꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯆꯥꯗꯅ ꯂꯩꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯔꯣꯜꯂꯤꯕꯅꯤꯅ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯁꯤꯔꯅꯤ ꯈꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯍꯤꯡꯈꯣꯜꯒꯤ ꯆꯦꯛꯄꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯀꯥꯔꯒ ꯔꯦꯄꯜꯖꯜ ꯃꯅꯥ ꯑꯗꯨ ꯍꯦꯛꯂꯒ ꯇꯨꯃꯤꯟꯅ ꯆꯦꯛꯄꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯔꯦꯄꯜꯖꯜ ꯃꯅꯥ ꯑꯗꯨ ꯁꯂꯥꯗ ꯁꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯔꯦꯄꯜꯖꯜ ꯃꯅꯥꯒꯤ ꯁꯂꯥꯗ ꯑꯗꯨ ꯆꯥꯅꯤꯡꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯔ ꯌꯥꯝꯅ ꯍꯦꯛꯆꯤꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯦꯛꯄꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯥꯔꯗꯨꯅ ꯍꯤꯡꯈꯣꯜꯗꯨꯗꯒꯤ ꯃꯅꯥꯗꯨ ꯈꯔ ꯌꯥꯝꯅ ꯍꯦꯛꯂꯤꯉꯩꯗ ꯈꯪꯍꯧꯗꯅ "ꯂꯦꯞꯂꯣ, ꯅꯍꯥꯛꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ" ꯍꯥꯏꯅ ꯁꯥꯎꯅ ꯍꯧꯅ ꯂꯥꯎꯔꯛꯑꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨꯅ꯫ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯊꯛ-ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ, "ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗꯒꯤ ꯃꯅꯥ-ꯃꯁꯤꯡ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯅꯪꯅ ꯇꯧꯖꯔꯨꯕ ꯅꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯦ, ꯃꯃꯥ ꯑꯣꯏꯗꯣꯔꯦ꯫ ꯃꯥꯅ ꯊꯣꯡꯅꯥꯎꯗꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯍꯧꯕ ꯔꯦꯄꯜꯖꯜ ꯃꯅꯥ ꯑꯁꯤ ꯎꯕꯗ ꯆꯥꯅꯤꯡꯃꯟꯂꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯍꯦꯛꯂꯨꯁꯣ꯫ ꯑꯩ ꯑꯁꯤ ꯆꯥꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯆꯥꯗꯅ ꯂꯩꯔꯒ ꯁꯤꯔꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯅꯥꯁꯤꯈꯔ ꯍꯦꯛꯆꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯥꯎꯔꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯁꯨ ꯇꯥꯅꯤꯡꯗꯦ"꯫ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯖꯔꯒꯦ, ꯑꯩ ꯅꯪꯒꯤ ꯎꯒꯤ ꯄꯣꯠ-ꯆꯩ ꯁꯥꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯦ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯁꯤ꯫ ꯅꯪꯅ ꯍꯦꯛꯅꯤꯡꯕ ꯂꯩ, ꯍꯩ-ꯔꯥ, ꯃꯅꯥ-ꯃꯁꯤꯡ ꯍꯦꯛꯆꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯛꯀꯅꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯨꯝ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯌꯣꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯀꯤꯕ ꯁꯛꯇꯝꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯗꯨꯗꯤ" ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯡꯂꯕ ꯇꯥꯋꯔ ꯑꯃ ꯁꯥꯔꯝꯃꯤ꯫ ꯇꯥꯋꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯡꯂꯕ ꯁ꯭ꯇꯦꯌꯔ ꯑꯃ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯣꯟꯗꯨꯗ ꯀꯥ ꯃꯆꯥ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯂꯣꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯂꯤ ꯅꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯕꯣꯜꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯋꯔꯗꯨꯗ ꯂꯥꯛꯇꯨꯅ ꯇꯥꯋꯔꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯔꯦꯄꯜꯖꯜ ꯀꯧꯔꯅꯤ, ꯃꯔꯝꯗꯤ ꯔꯦꯄꯜꯖꯜ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯐꯪꯖꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯉꯥꯡ ꯀꯔꯝꯅ ꯁꯦꯟꯅꯒꯅꯤ ꯌꯣꯛꯀꯅꯤ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨ ꯁꯨꯝ ꯆꯥꯎꯔꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯝ ꯑꯗꯨ ꯀꯃꯥꯏꯅ ꯀꯛꯀꯅꯤ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯡꯒꯠꯂꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯃꯆꯥ ꯔꯦꯄꯜꯖꯜ ꯑꯗꯨ ꯀꯥꯗꯨꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯅꯪ ꯇꯥꯋꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯄ ꯌꯥꯗꯦꯀꯣ ꯍꯥꯏꯅ꯫ ꯅꯨꯄꯤ ꯃꯆꯥ ꯔꯦꯄꯜꯖꯜꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯔꯛꯏ ꯑꯃꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯇꯥꯋꯔ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯅ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯁꯝ ꯑꯗꯨ ꯁꯝꯆꯦꯠ ꯍꯥꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯔꯦꯄꯜꯖꯜꯅ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯥꯗ ꯃꯤꯁꯤꯡ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ, ꯃꯄꯥꯜꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯕ꯭ꯔꯥꯅꯦ ꯍꯥꯏꯔꯗꯨꯅ ꯁꯣꯜꯂꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯎꯔꯛꯏ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ, ꯀꯔꯤꯁꯨ ꯇꯥꯔꯨꯅꯨ ꯎꯔꯨꯅꯨ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ꯫ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯅꯪꯅ ꯈꯜꯂꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯁꯪꯁꯥꯔꯅꯤ꯫ ꯅꯪ ꯇꯥꯋꯔ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯔꯦꯄꯜꯖꯜꯒꯤ 12 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕꯤꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯃꯋꯥ ꯂꯧꯗꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄ ꯏꯊꯟꯇ ꯂꯩꯕꯗꯨ ꯌꯥꯝꯅ ꯋꯥꯏ꯫ ꯅꯪꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯒ ꯁ꯭ꯇꯦꯌꯔ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯜꯗ ꯆꯠꯈ꯭ꯔꯅꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯁꯨ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯧꯗꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯗꯨꯅ ꯁ꯭ꯇꯦꯌꯔꯁꯤꯡꯗꯨ ꯇꯥꯋꯔꯗꯒꯤ ꯂꯣꯏꯅ ꯅꯤꯡꯈꯥꯏꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯔꯦꯄꯜꯖꯜꯒꯤ ꯁꯝ ꯑꯗꯨ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯊꯥꯊꯍꯜꯂꯒ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯀꯨꯝꯊꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯄꯜꯖꯜ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯝꯃꯤ ꯀꯥꯗꯨꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯔꯦꯄꯜꯖꯜꯅ꯫ ꯊꯣꯡꯅꯥꯎꯗꯨꯗ ꯂꯦꯞꯂꯒ ꯊꯃꯣꯏ ꯀꯥꯏꯔꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯇꯨꯅ ꯂꯦꯟꯖꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯎꯒꯤ ꯃꯇꯣꯜꯗ ꯎꯆꯦꯛ ꯇꯣꯡꯗꯨꯅ ꯎꯆꯦꯛꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯏꯁꯩ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯝꯃꯤ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯃꯪ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯄ ꯑꯃ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯥꯋꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯋꯔꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯈꯜꯂꯝꯃꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯥꯋꯔꯅꯣ, ꯊꯣꯡꯁꯨ ꯑꯃꯠꯇ ꯄꯥꯟꯗꯦ, ꯑꯗꯨꯕꯨ ꯇꯥꯋꯔꯗꯨꯒꯤ ꯃꯇꯣꯟꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯅ ꯃꯅꯨꯡꯗ ꯆꯪꯕꯖꯥꯠꯅꯣ ꯊꯣꯛꯄꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯕꯖꯥꯠꯅꯣ ꯏꯁꯩ ꯁꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯣ, ꯀꯔꯝꯅ ꯃꯍꯥꯛꯀ ꯎꯅꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯋꯔꯗꯨꯒꯤ ꯃꯈꯥꯗ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯔꯦꯄꯜꯖꯜ ꯀꯧꯕ ꯑꯗꯨ꯫
ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯪꯒꯤ ꯁꯝ ꯑꯗꯨ ꯊꯥꯗꯔꯛꯑꯣ ꯃꯈꯥꯗ ꯍꯥꯏꯅ꯫ ꯃꯗꯨꯗ ꯁꯥꯡꯂꯕ ꯁꯅꯥ ꯃꯆꯨꯒꯤ ꯕꯤꯟꯗꯤ ꯂꯣꯜꯂꯕ ꯁꯝ ꯑꯗꯨ ꯇꯥꯋꯔꯒꯤ ꯃꯇꯣꯟꯗ ꯂꯩꯕ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯦꯛꯄꯜꯗꯨꯗ ꯀꯥꯈꯠꯈꯤꯔꯝꯃꯤ, ꯇꯥꯋꯔꯗꯨꯒꯤ ꯃꯇꯣꯜꯗ ꯂꯩꯕ ꯊꯣꯡꯅꯥꯎꯗꯨ ꯇꯝꯅ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯝꯃꯤ, ꯑꯁꯨꯝꯅ ꯇꯥꯋꯔꯁꯤꯗ ꯆꯪꯕ ꯖꯥꯠ ꯑꯣꯏꯔꯦ, ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎ ꯃꯔꯨꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯟꯗꯤ ꯂꯣꯟꯕ ꯁꯝ ꯑꯗꯨ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯊꯥꯗꯔꯛꯑꯝꯃꯤ ꯑꯃꯨꯛ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯨꯝꯊꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯥꯋꯔ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯇꯥꯋꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯃꯥꯟꯅꯕ ꯁꯥꯔꯗꯨꯅ ꯀꯧꯔꯛꯂꯝꯃꯤ, ꯔꯥꯄꯜꯖꯜ, ꯔꯥꯄꯜꯖꯜ, ꯅꯪꯒꯤ ꯁꯝ ꯑꯗꯨ ꯊꯥꯗꯔꯛꯑꯣ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯝ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯟꯖꯩ, ꯑꯩꯅ ꯈꯟꯕ ꯑꯁꯦ ꯑꯣꯏꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯦꯛꯄꯜꯗꯨꯗ ꯀꯥꯈꯠꯂꯛꯑꯝꯃꯤ ꯇꯥꯋꯔ ꯃꯇꯣꯜꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯧꯅꯕ꯫ ꯔꯥꯄꯜꯖꯜꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯀꯥꯔꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯑꯁꯨꯝꯅ ꯅꯛꯅ ꯎꯕ ꯂꯩꯇ꯭ꯔꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯠꯇꯅ꯫ ꯔꯥꯄꯜꯖꯜꯅ ꯀꯤꯅ ꯅꯪ ꯀꯅꯥꯅꯣ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯄꯜꯖꯜꯅ, ꯑꯩꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯂꯛꯄ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯕꯒꯨꯝꯅ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯎꯆꯦꯛꯀ ꯄꯨꯟꯅ ꯏꯁꯩ ꯁꯛꯂꯛꯄ ꯑꯗꯨ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯄꯥꯝꯖꯔꯝꯃꯤ꯫ ꯔꯥꯄꯜꯖꯜꯅꯁꯨ, ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯎꯆꯦꯛꯁꯤꯡꯒ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯗꯨ, ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯐꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯋꯔ ꯑꯁꯤꯗ ꯂꯩꯔꯛꯄꯗ꯫ ꯑꯗꯨꯒ ꯔꯥꯄꯜꯖꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯕꯨ ꯇꯥꯋꯔ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯦ, ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯕꯗꯧꯅꯗꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯔꯥꯄꯜꯖꯜꯗ ꯍꯥꯏꯔꯝꯃꯤ, ꯂꯩꯀꯣꯜꯒꯤ ꯐꯖꯕ, ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯅꯨꯡꯉꯥꯏꯕ, ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗ ꯅꯠꯇꯅ ꯍꯨꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ, ꯁ꯭ꯇꯔꯣꯕꯦꯔꯤꯒꯤ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯂꯩ, ꯅꯪꯅ ꯈꯪꯗꯕ, ꯎꯗꯕ꯫ ꯑꯁꯨꯝ ꯃꯇꯝ ꯊꯦꯡꯖꯤꯟꯈꯤꯗꯨꯅ ꯔꯥꯄꯜꯖꯜꯅ, ꯅꯪ ꯆꯠꯂꯣ, ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯄꯜꯖꯜꯅ ꯁꯝ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯄꯨꯟꯊꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯨꯝꯊꯍꯟꯈꯤꯔꯝꯃꯤ ꯃꯈꯥꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯔꯥꯄꯜꯖꯜꯒꯤ ꯀꯥ ꯑꯗꯨꯗ ꯀꯥꯔꯛꯂꯒ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯔꯒ ꯔꯥꯄꯜꯖꯜꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁ꯭ꯇꯔꯣꯕꯦꯔꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯔꯥꯄꯜꯖꯜꯅ ꯁ꯭ꯇꯔꯣꯕꯦꯔꯤ ꯑꯗꯨ ꯃꯍꯥꯎ ꯇꯪꯂꯨꯕꯗ ꯃꯥꯅ ꯈꯜꯂꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ, ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯃꯐꯝꯅꯤ, ꯑꯩ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯊꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯝꯅ ꯇꯥꯋꯔ ꯑꯁꯤꯗꯒꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ? ꯑꯩꯅ ꯃꯊꯛꯇ ꯂꯩꯔꯒ ꯅꯪꯒꯤ ꯁꯝ ꯑꯁꯤ ꯄꯥꯏꯍꯧꯔꯒ ꯅꯪꯅ ꯅꯪꯒꯤ ꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯄꯜꯖꯜꯅ ꯅꯣꯛꯂꯒ, ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯨꯝꯊꯔꯛꯇꯣꯏꯕ? ꯔꯥꯄꯜꯖꯜꯅ, ꯑꯩ ꯈꯪꯏ ꯃꯗꯨꯗꯤ ꯅꯪꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯨꯀꯥ ꯃꯇꯨꯝ ꯑꯃ ꯑꯗꯨꯝ ꯄꯨꯔꯛꯎ, ꯑꯩꯅ ꯃꯨꯀꯥꯒꯤ ꯂꯪ ꯊꯥꯗꯨꯅ ꯊꯧꯔꯤꯒꯤ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯀꯥꯒꯤ ꯂꯪ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯄꯤꯛꯍꯜꯂꯒ ꯊꯝꯒꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯗꯅꯕ, ꯑꯗꯨꯒ ꯀꯩꯔꯥꯛꯇꯨꯅ ꯂꯩꯃꯥꯏ ꯌꯧꯅ ꯍꯦꯛ ꯁꯥꯡꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯃꯛꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯔꯥꯄꯜꯖꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯣꯛꯂꯒ ꯅꯪ ꯑꯩ ꯂꯨꯍꯣꯡꯂꯁꯤ ꯌꯥꯕ꯭ꯔꯥ ꯍꯪꯂꯛꯂꯝꯃꯤ꯫ ꯔꯥꯄꯜꯖꯜꯅ, ꯍꯣꯏ, ꯑꯩ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯨꯀꯥ ꯃꯇꯨꯝ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯔꯥꯄꯜꯖꯜꯗ꯫ ꯔꯥꯄꯜꯖꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯝ ꯌꯦꯡꯗꯅ ꯃꯨꯀꯥꯒꯤ ꯂꯪ ꯁꯥꯗꯨꯅ ꯁꯥꯡꯂꯕ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯂꯝꯃꯤ꯫
ꯔꯦꯄꯜꯖꯦꯜꯒꯤ 19 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯅ "ꯅꯪ ꯋꯥ ꯉꯥꯡꯂꯛꯈꯤꯅꯨ ꯍꯟꯗꯛꯇꯤ, ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ ꯑꯩ ꯅꯥꯔꯦ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯩ ꯋꯥꯔꯦ, ꯅꯪꯅ ꯇꯥꯋꯔꯒꯤ ꯀꯥ ꯑꯁꯤꯗ ꯅꯪꯅꯊꯟꯇ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯪꯕꯗꯨ ꯇꯥꯃꯟꯗꯅ꯫ ꯔꯦꯄꯜꯖꯦꯜꯅ "ꯀꯅꯥꯅ ꯀꯥ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩ ꯍꯥꯏꯅꯣ ꯃꯇꯝ ꯆꯨꯞꯄꯗ?" ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯀꯔꯤ, ꯅꯪꯗꯤ ꯀꯅꯥꯒ ꯂꯩꯔꯤꯕ?" ꯍꯪꯂꯛꯂꯝꯃꯤ꯫ ꯔꯦꯄꯜꯖꯦꯜꯅ ꯄꯥꯈꯠꯂꯗꯨꯅ "ꯀꯅꯥꯒꯁꯨ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒ ꯂꯩꯔꯤꯁꯤꯗꯤ" ꯍꯪꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯀꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯤꯇꯣꯞ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯁꯨꯝ ꯊꯤꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯨꯀꯥꯅ ꯁꯦꯝꯕ ꯀꯩꯔꯥꯛ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯞ ꯊꯥꯡꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯅꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯔꯦꯄꯜꯖꯦꯜꯅ ꯄꯥꯈꯠꯅ "ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯨꯀꯥꯒꯤ ꯐꯤ ꯃꯇꯨꯝ ꯑꯁꯤ ꯄꯨꯔꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯍꯜꯂꯔꯣꯏ" ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯔꯦꯄꯜꯖꯦꯜꯒꯤ ꯐꯖꯔꯕ ꯕꯤꯟꯗꯤ ꯂꯣꯜꯂꯕ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝꯗ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯄꯜꯖꯦꯜꯕꯨ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯑꯔꯥꯞꯄ ꯁꯥꯔꯕ ꯃꯔꯚꯨꯃꯤ ꯂꯝꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯥꯗꯨꯗ ꯉꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯂꯗꯨꯅ꯫ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯨꯕ ꯇꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨ ꯇꯥꯋꯔ ꯃꯈꯣꯡꯗꯒꯤ ꯀꯧꯔꯛꯑꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ, "ꯔꯦꯄꯜꯖꯦꯜ, ꯔꯦꯄꯜꯖꯦꯜ, ꯅꯪꯒꯤ ꯁꯝ ꯑꯗꯨ ꯊꯥꯗꯔꯛꯑꯣ" ꯍꯥꯏꯔꯗꯨꯅ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯑꯣ, ꯑꯁꯨꯝꯅ ꯑꯩ ꯁꯥꯔꯒ ꯀꯧꯕ ꯖꯥꯠ ꯑꯣꯏꯔꯦ, ꯈꯪꯒꯅꯤ ꯅꯪ ꯉꯁꯤ" ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯝ ꯑꯗꯨ ꯀꯟꯅ ꯄꯥꯏꯔꯒ ꯁꯝ ꯑꯗꯨ ꯊꯣꯡꯅꯥꯎꯗꯨꯗ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯨꯀꯥꯒꯤ ꯃꯇꯨꯝ ꯑꯗꯨ ꯄꯨꯔꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯕꯗ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯑꯝꯃꯤ, "ꯔꯦꯄꯜꯖꯦꯜ ꯀꯗꯥꯏꯗ ꯂꯩ? ꯅꯪ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯅꯣ?" ꯍꯥꯏꯅ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯎꯔꯒ "ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ" ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯥꯗꯨꯗ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯄꯥꯏꯕ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯨꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯨꯡꯕ ꯃꯣꯡꯁꯣꯡꯗꯨꯒꯤ ꯇꯤꯡꯈꯪꯅ ꯃꯃꯤꯠꯇꯨꯗ ꯊꯤꯟꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯠ ꯇꯥꯡꯕꯗꯨꯅ ꯆꯍꯤ 2 ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯗꯨꯅ ꯔꯦꯄꯜꯖꯦꯜꯕꯨ ꯊꯤꯖꯔꯝꯃꯤ꯫ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ "ꯔꯦꯄꯜꯖꯦꯜ, ꯔꯦꯄꯜꯖꯦꯜ" ꯍꯥꯏꯅ ꯀꯧꯗꯨꯅ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯔꯕ ꯃꯔꯚꯨꯃꯤ ꯂꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯁꯛꯄ ꯏꯁꯩ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯝꯃꯤ, "ꯑꯣ, ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩ ꯈꯪꯏ, ꯃꯁꯤ ꯑꯩꯒꯤ ꯔꯦꯄꯜꯖꯦꯜꯒꯤ ꯈꯣꯟꯖꯦꯜꯅꯤ" ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯏꯁꯩ ꯑꯗꯨ ꯇꯥꯅ ꯇꯥꯅ꯫ ꯔꯦꯄꯜꯖꯦꯜꯅ ꯍꯦꯛ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯄꯥ" ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯔꯒ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯔꯦꯄꯜꯖꯦꯜꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗ ꯍꯦꯛ ꯇꯥꯕꯒ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯃꯃꯤꯠ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯔꯦꯄꯜꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯨꯗ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯝꯗꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯦꯄꯜꯖꯦꯜꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯅꯨꯡꯉꯥꯏꯕꯤꯌꯨ ꯃꯌꯥꯝ꯫